Ain kaina Khutlai Lalonba Kangbu Manipur police na Fagatpa Ngamkhre state lana tongan ba state singda Khutlai thadok thajin tawi haiba Kangbu adu ngarang Greater Imphal gi tongan ba mafam kharada operation chathabada Fagatpa ngamkhibani haina police ki pauna makhatari Police na farba miyoi sing adu Imphal East District ki nongmaibung ayang palidagi lanchenba nongthomba chahi kunmari Imphal West District ki singjamai chirom lekai digi RK Abothe Elias Rohit chahi kuntra humdoi Imphal East District ki Kongpal mutum lekai digi Bishwanath Thoksom chahi kunmathoi amadi atoppa miyoi amagani hari farba miyoi singdagi police na fagatkiba Khutlai singi manungda kapa yariba maru kungamari yauba magazine aniga konana Smith Wesson gi 9mm pistol ama kapa yariba maru tara yauba magazine ga konaba 9mm pistol ama maru tara manga yauba magazine ga konana 6 gi 9mm pistol ama maru kunipan yauba magazine aniga konana Glock 19 pistol ama Maru nipan yauba magazine ga konana JD Taurus 7.55 mm gi pistol ama maru taramapan yauba magazine ga konaba 7.62 mm gi Falcon Kel ama magazine amaga konana M20 Falcon pistol ama maru taramanga yauba magazine aniga konana .32 mm gi Keltec pistol ama Maru ani yauba Beretta pistol ama magazine ga konaba .32 mm gi Glock pistol ama pistol gi pin 32 mm gi kapayadiba maru chamaga yankai mapan mobile phone ahum amadi wireless handset mari yauri amarom dangarang Imphal West ki babu parada gi lenga ki thabak toba miyoi singda ki handuna sel loba amadi contract work lobada chena bani haiba pambaina luchingba UNLF ki miyoi ahum police na fagat pangamle hari Farba miyoi singadu Imphal West District ki Mongsangai awang lekai digi Konthauzam Opendro Elias Ibom cha chahi nifutaro Imphal East District ki wangkhai tokpam lekai digi tokpam tomcha chahi angkhai manga amadi khurai soibam lekai ahongai leirak dagi kaithilakpam Sarat Chandra chahi angkhai humdoi ni hari Farba miyoi singdagi maru nipan yauba magazine aniga konana 9mm ki pistol ani 7.65 mm ki maru yauba magazine ga konana .32 mm ki pistol ama amadi angang machugi TVS and Tok scooter ama yauna fagat kibani hari